Manipur Top 20 News tungan welada source jadi lokot jarga mata-mata di oiba maru i-pausing patukan kanham. Ngasi August ki tarik 9 Saturday nimit ki i-pausing ki update bijari ahanba update Myanmar amasung Indiana territorial exchange tarukata hangbada Gombitas ko thawjon pakum amata pikide Oilan pangno wapum asigi matangda Home Minister Gombitas ko thawjamda contact tarubadadi Ministry of External Affairs MEA dagi jab report laurga hongdorakke hairamle India amasung Myanmar territorial exchange taruknabadi Manipur sokadra Miyam punna khanaba mathau tare natabadi Turel gi troban ningkhai bidawna ningkhai kini Professor N Joykumar Kaithel lagi miyam lairaga charna riba mana masing amasung haida singda hu chenba yaurabra hangnarle February marida semkiba anoba lenga asi normal government nate abnormal government kemchang Manipur gi helungi pothok singna state asigi cultural identity masak takli governor Pukrida lukiba sina fangle hari KCP PWG MC unification na akan ba wapam pungdorokli amadi UK NA gi army chief fare pau santok na pisari ahan ba pauda India amasung Myanmar na territorial exchange tarokata hangbada Gobidas ko thawjon pakum amata pikide puinan pauna wapam asigi matangda Home Minister Gobidas ko thawjamda contact tarubadadi Ministry of External Affairs MEA dagi chap report laurga phongdoraklage haina khanglaki India amadi Myanmar ani gi markal lenariba ngamkhagi paringi lamgi saruk khara Lepak ani na exchange tarukpa yawagi wapum thorpagi matang yauna Pawmising hangba wahang singi pakum Home Minister Gobidas ko thawjona pikide ngasi lengaki Home Department amasung Manipur State Population Commission asinduna Demographic Profile of Manipur haiba hiramda Hotel Classic Grande da numit nini chupna chathagadaba consultative meeting kam seminar hogdokpagi thoramda Chief Minister Y Khemchan amadi Home Minister Gobidas ko thawjona saruk yaki hogdokpagi thoram loyar matungda Pawmising na Chief Minister amadi Home Minister da hiram asi matangda wahang sing hangnaba honaki Chief Minister di thoram loyar matungda thu na yangna hotel asi thalukna chatkibdagi Home Minister thorpada Pawmising na wahang kya hangkibani India amasung Myanmar gi marakta Manipur gi lamgi saruk khara exchange tawnabagi wapum thorpadagi hangkiba wahang singda Home Minister Gobidas ko thawjona machin khomjinduna wakum amata piramkidabani Pawmising na NRC gi matangda wapum khara phongdok pinaba hairabadu matam chabada ningthijana wakum pijage haina khumnambadagi makhataramkide Consultative meeting kam seminar asida Chief Minister na hai nasigi meeting kam seminar asina maru oina demographic matangda matam sang Manipur miyam na amati CSO singna khanarga lakiba adu mapung oina amata oina tasilaga miyam gi yaifagadaba recommendation amadi constitution gi paring kaidan lakani haibagi thajaba chauna lei Manipur asi ban blockade amadi tongan ba irangna aduki matik miyam wahan badanatana semilon dasu chauna sokhali maramasina miyamna khongjang changsinbada lengaki kaigadaba Miyamda awa anapi gadaba makalgi khongchang changsin biganu miyamgi apaba oigani haiba hiram singdadi lengang su achoba thawdang lawjage haiki Home Minister nasu miyamna census NRC citizenship demographic census singba hiram singda tongan muongda khanaramba amadi chamamnaba lairaba sing stu ngasi akhang ahai sing yauna khana lainaba sida miyamda lairamba chamamnaba kya ko khanba ngamlagani thajai lengang miyamgi apamba sing center da thengkhang kya ta taksilakli August 2022 da Assembly da warep lagduna State Population Commission aduga NRC gi warep lagduna center da taknatuna lakli irang leiringa gi cherak March 2024 dagi amukhana warep lagduna NRC chana hanbina ba taksin kibani haiki pangtok dariba census asida yompum oiraga tungda lakadariba chahi tara muki development planning amadi Manipur na phangadaba resource ki saruk amasung public policy mayam semgadawribani maramasina census ki damak Manipur na karamba ningtina sem sagadagi haiba singbasu ningtina khana batangai fade NRC chana hanbada sentana yaraklabadi institutional amadi legal gi oiba sem sagadab singsu kupna nainaba changi haiki mahakna makhatana hai Manipur lengang namyam gi apamba matung ina thabak ya paikhalakli demography da honglakli ba kya ga mari lenana he na mapung fa na thabak paikhat yana ba CSO amadi miyam gi lusing basing yauna ngasigi tharom asiga mari lenana consultative meeting ama semhaning bagi apamba pungdoki miyam gi ni hai ba thabak ama lakpa matamdadi pungnamakna amata oina chamina batangai fade Harakli. February mari dagi sengkhiu anoba lenga asi normal government nate abnormal government ni haina kemchana pongdorakli tahi sigi February mari da handaki anoba lenga semdakli basi normal government amadinati abnormal government ni haina Chief Minister Y Khemchana pongdorakre wapum asi lenga ki Land Resources Department sinduna Palace Compound gi MSFDF ki auditorium da pangthokpa loisang asigi online portal nipan amasung LR Manipur
ꯃꯤꯡꯊꯣꯟꯕ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯃ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯀꯦ.ꯑꯦꯁ. ꯂꯣꯀꯦꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗ ꯂꯩꯉꯥꯛ ꯑꯁꯤ ꯁꯦꯝꯂꯛꯂꯤꯕꯁꯤ ꯅꯣꯔꯃꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯅꯠꯇꯦ, ꯑꯦꯕꯅꯣꯔꯃꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯤ꯫ ꯅꯣꯡꯃꯒꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯪꯗꯕ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯣꯏꯁꯪꯁꯤꯡ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯁꯦꯟꯅꯕꯗ ꯀꯣꯛ ꯆꯥꯛꯄ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯣꯛꯍꯟꯗꯅ ꯔꯦꯚꯤꯅ꯭ꯌꯨ ꯂꯣꯏꯁꯪꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯝꯕꯁꯤ ꯊꯥꯒꯠꯂꯤ꯫ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯗꯤ ꯑꯔꯥꯏꯕ ꯂꯝꯕꯤ ꯄꯤꯕꯁꯤ ꯂꯩꯉꯥꯛꯀꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯕꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯇꯧꯒꯗꯧꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯧꯗ꯭ꯔꯒꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯟꯅꯕ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯅ ꯂꯦꯟꯗ ꯔꯦꯀꯣꯔꯗ, ꯂꯝꯒꯤ ꯆꯌꯦꯠꯅꯕ, ꯈꯥꯁꯅꯥ ꯊꯤꯕꯗ ꯃꯥꯌꯣꯛꯅꯔꯝꯕ ꯑꯋꯥꯕꯁꯤꯡꯕꯨ ꯉꯁꯤ ꯍꯧꯗꯣꯛꯂꯤꯕ ꯄꯣꯔꯇꯦꯜ 9 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡ ꯆꯥꯍꯜꯂꯒꯅꯤ, ꯂꯣꯏꯅꯅ ꯆꯍꯤ 50-60 ꯁꯨꯔꯛꯄꯗꯒꯤ ꯆꯦ ꯄꯠꯊꯔꯛꯄ ꯃꯟꯊꯔꯛꯄꯁꯨ ꯀꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯟꯗ ꯔꯤꯁꯣꯔꯁꯦꯁ ꯇꯤ.ꯑꯩꯆ. ꯀꯤꯔꯟ ꯀꯨꯃꯥꯔ, ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ ꯑꯃꯁꯨꯡ ꯑꯦꯁ.ꯗꯤ.ꯑꯣ, ꯑꯦꯁ.ꯗꯤ.ꯁꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯩꯊꯦꯜꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯔꯒ ꯆꯥꯅꯔꯤꯕ ꯃꯅꯥ-ꯃꯁꯤꯡ ꯑꯃꯁꯨꯡ ꯍꯩ-ꯔꯥꯁꯤꯡꯗ ꯍꯨ ꯆꯦꯟꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯪꯅꯔꯛꯂꯤ꯫ ꯑꯅꯥꯕ ꯍꯪꯕꯗ ꯄꯨꯅꯔꯤꯕ ꯁꯦꯝ, ꯑꯪꯒꯨꯔꯗ ꯀꯦꯃꯤꯀꯦꯜ ꯔꯦꯁꯤꯗ꯭ꯌꯨꯑꯣꯔ ꯍꯦꯟꯅ ꯌꯥꯎꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤ꯫ ꯗꯣꯛꯇꯔ ꯊꯣꯏꯊꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯀꯩꯊꯦꯜꯁꯤꯡꯗ ꯌꯣꯟꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯗꯨꯅ ꯆꯥꯅꯔꯤꯕ ꯃꯅꯥ-ꯃꯁꯤꯡ ꯑꯃꯗꯤ ꯍꯩ-ꯔꯥꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯂꯣꯏꯅꯃꯛ ꯑꯣꯏꯗꯕꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯗꯨꯅ ꯆꯥꯕꯗ ꯍꯛꯆꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯀꯥꯟꯅꯍꯜꯂꯤ ꯑꯃꯁꯨꯡ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯔꯛꯄꯗ ꯍꯥꯔ, ꯅꯥꯄꯤ, ꯇꯤꯜ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯗꯒꯤ ꯂꯩꯍꯧꯕ ꯀꯦꯃꯤꯀꯦꯜ ꯔꯦꯁꯤꯗ꯭ꯌꯨꯑꯣꯔꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯨ ꯆꯥꯕ ꯑꯣꯏꯅ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯅꯥ-ꯃꯁꯤꯡ, ꯍꯩ-ꯔꯥꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯄꯨꯊꯣꯛꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯂꯦ, ꯂꯣꯏꯅꯅ ꯇꯤꯜꯅ ꯇꯥꯔꯛꯄꯗꯁꯨ ꯂꯩꯉꯥꯛꯅ ꯄꯤꯕ ꯆꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯍꯤꯗꯥꯛ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯥꯡ ꯅꯦꯝꯂꯕꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯊꯑꯣꯏꯅ ꯌꯣꯟꯅꯅꯕ ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ ꯊꯥꯕꯅꯤꯅ ꯍꯥꯔ ꯌꯥꯎꯅ ꯍꯤꯗꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯥꯅ ꯊꯛꯅꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯗꯨꯅ ꯍꯛꯆꯥꯡ ꯁꯣꯛꯍꯟꯒꯗ꯭ꯔꯥ ꯁꯣꯛꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯔꯣꯞ ꯁꯣꯂꯨꯁꯟꯒꯤ ꯀꯟꯁꯜꯇꯦꯇꯤꯚ ꯗꯣꯛꯇꯔ ꯊꯣꯏꯊꯣꯏꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯅ ꯏꯟꯖꯥꯡ ꯅꯥꯄꯤ, ꯍꯩ-ꯔꯥ ꯊꯥꯕꯗ ꯑꯌꯥꯝꯕꯗ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯤꯗꯥꯛ ꯃꯈꯜ ꯆꯨꯝꯗꯕ ꯑꯃꯁꯨꯡ ꯆꯥꯡ ꯅꯥꯏꯗꯅ ꯀꯥꯞꯁꯤꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯅ ꯀꯥꯞꯂꯨꯕꯗꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯈꯜ ꯑꯃ ꯀꯥꯞꯁꯤꯟꯕꯁꯨ ꯌꯥꯎꯏ꯫ ꯀꯥꯞꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯦꯝꯅ ꯃꯥꯡꯕ ꯅꯠꯇꯦ, ꯃꯁꯤꯒꯤ ꯔꯦꯁꯤꯗ꯭ꯌꯨꯑꯣꯔ ꯁꯣꯏꯗꯅ ꯂꯩꯍꯟꯒꯅꯤ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯗ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯃꯄꯥꯟꯒꯤ ꯂꯝꯁꯤꯡꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯁꯦꯝ, ꯑꯪꯒꯨꯔ, ꯕꯣꯔꯣꯏꯅꯆꯤꯡꯕꯁꯤꯡ ꯃꯄꯥꯟ ꯂꯝꯗ ꯊꯥꯕꯗ ꯍꯤꯗꯥꯛ ꯀꯥ ꯍꯦꯟꯅ ꯀꯥꯞꯁꯤꯟꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯈꯤꯕ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯇꯥꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨꯖꯕꯗ ꯂꯨꯞꯈꯤꯕ W. ꯖꯥꯅꯦꯁꯣꯔ, ꯆꯍꯤ 53 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:10 ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯣꯛ ꯁꯚꯥꯗ ꯑꯃꯤꯠ ꯁꯥꯍ ꯎꯕ ꯐꯪꯂꯛꯇꯕ ꯅꯨꯃꯤꯠ 14 ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯒꯧꯔꯕ ꯒꯣꯒꯣꯏꯅ ꯃꯃꯥꯡ ꯊꯥꯒꯤ 10ꯗꯒꯤ ꯍꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ 14ꯅꯤ ꯔꯣꯝ ꯁꯨꯔꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯕ ꯐꯪꯂꯛꯇꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯃꯤꯠ ꯁꯥꯍꯅ ꯂꯣꯛ ꯁꯚꯥꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯒꯧꯔꯕ ꯒꯣꯒꯣꯏꯅ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯃꯥꯡꯒꯤ ꯊꯥ 22ꯗꯒꯤ ꯂꯣꯛ ꯁꯚꯥꯗ ꯑꯃꯤꯠ ꯁꯥꯍ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯗ ꯆꯥꯎꯅ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯉꯥꯎꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯃꯍꯩꯔꯣꯏ ꯈꯔ ꯉꯥꯛꯄꯤꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯕꯨꯗꯤ ꯉꯥꯛꯄꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯁꯤꯡꯒꯤ ꯈꯣꯡꯖꯪꯗ ꯄꯨꯂꯤꯁꯅ ꯀꯥ ꯍꯦꯟꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯗ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛ ꯎꯕ ꯐꯪꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯗꯤꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯟꯅꯗꯨꯅ ꯉꯥꯡꯂꯨꯕꯒꯤꯗꯤ FIR ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯟꯅꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇꯗꯤ FIR ꯔꯦꯖꯤꯁꯇꯔ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯉꯥꯛꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅ ꯇꯦꯟꯊꯥꯔꯛꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫